Manipur Top Channel digi video amta update tawjage ngasi nungthin phongbasi phongda January tang ahumda lambi taokheikhre tha asigi seset manga fawbada lambi sembidabagi PWD office thingjilagani Moirang Municipal Council gi manung channa leiba ward number 10 Moirang Khoiro lekai gi mayai lambi sembidre haiduna lekai asigi maira paibi singna ngasi ayuk lambi taokhaiduna thingjinkhre Lambi Thingjin Kibagi Togdo Aduga Madi Lainana Laikai Asigi Maira Paibigi Secretary and Tabana Phongdokhre Haukiba Sahi English Singani Taramapangi December gi Sesat Kuntrada Moirang Kendragi MLA P Sarasandra da Lambi Asi Matam Kiagi Mamanggi Sembidre Sembi Naba Haizarubuda MLA Masamak Laglaga Yingsilaga Hairakiba Laikre Hauzik Nong Taba Matam Asida Lambi Asi Miyamna satok jasin tawbada khudong sadre maru oina ahal sing angang sing school college satpada khudong sadaba kaya mayok nare masigi matang asi yauraba fawbada MLA laktuna yengsinbidaba wahi ama faw hairaktaba asina maram oiduna lambi asi matam kaktana thingjilagani adubu nakal amaromda laikai sigi miyamna haizaruba tawdraga su kendra asigi hanagi MLA M Prithibirasna laikai sigi lambi sembada Maki Maikaidigi Nungari Mapot Manga Pangzarage Hairakre Masigidamak Hanagi MLA M Prithibiras bu thagatpa phongdokhre ngasidagi tha manga taruk longi mamangdagi lambi asi paka lauduna koila tharagani haibigi order amadi thokre hai adubu ngasi phawba PWD nongmadasu yengsinba lakhide hauzik mari lainaba department singna nupi aikhoi myam chattuna yengsilagani aduga chatliba tha asigi sesat manga phawbada sembidaba taragadi PWD office thingjilagani hainasu pawsina makhatana phongdokli thank you